ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟꯒꯤ ꯅꯤꯡꯊꯧꯔꯦꯜ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟꯒꯤ ꯅꯤꯡꯊꯧꯔꯦꯜ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯝꯗꯝ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯕ ꯑꯣꯏꯔꯦ꯫ ꯊꯣꯏꯅꯨ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯃꯇꯧ ꯐꯖꯩ꯫ ꯃꯍꯥꯛꯅ ꯅꯣꯛꯂꯛꯄꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯋꯥꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯥꯕꯤꯔꯤꯕ꯭ꯔꯥ ꯏꯅꯤꯡꯊꯧ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯁꯦ ꯉꯁꯤꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯑꯐꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯕꯨ ꯀꯝꯗꯧꯅ ꯊꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯅꯪ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ꯫ ꯑꯩꯅ ꯂꯝꯗꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯤꯡꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯈꯟꯒꯗꯧꯔꯤ ꯍꯥꯏꯅ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯎ ꯆꯦꯟꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯝꯗꯝ ꯀꯌꯥ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯊꯨꯡꯂꯔꯦ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯝꯗꯝ ꯀꯌꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤꯡ ꯊꯨꯡꯂꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯑꯄꯥꯝꯕ ꯕꯣꯔ ꯈꯜꯂꯁꯤ" ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯪꯒꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯀꯧꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯣꯏꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯝꯂꯒ ꯊꯣꯏꯅꯨꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯝꯗꯕꯤ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯒꯤ ꯃꯇꯧꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗꯣ ꯃꯆꯥ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯏꯕꯦꯝꯃ ꯍꯥꯏꯌꯨ, ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯌꯥꯎꯔꯕ꯭ꯔꯥ?" ꯍꯥꯏꯅ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯗ ꯍꯪꯂꯝꯃꯤ꯫ ꯊꯣꯏꯅꯨꯗꯨ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯃꯃꯥꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤꯡ ꯑꯁꯦ ꯑꯩꯅ ꯑꯄꯥꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦ." ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯝꯕ ꯂꯝꯗꯝꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯣ? ꯏꯃꯥꯗ ꯍꯥꯏꯌꯨ." ꯃꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯗꯨꯗꯤ ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯑꯩꯒꯤ ꯕꯣꯔ ꯑꯣꯏꯕ ꯄꯥꯝꯃꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯕꯥꯁꯤ ꯈꯣꯡꯂꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯊꯨꯡꯂꯔꯦ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯕꯥꯁꯤꯗꯨ ꯈꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯌꯦꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ "ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯕꯥꯁꯤꯒꯤ ꯁꯨꯔꯅꯣ! ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯖꯥꯠꯅꯣ?" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟꯗꯨ ꯋꯥꯔꯤ ꯁꯥꯅꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯅꯣꯜꯂꯨꯛꯅ ꯍꯪꯀꯠꯆꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯑꯁꯦ ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯃꯕꯨ ꯀꯟꯅ ꯊꯤꯔꯤꯕ ꯅꯤꯡꯊꯧꯅꯤ꯫ ꯑꯩꯍꯥꯛꯅ ꯇꯥꯖꯕꯗ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯊꯣꯏꯅꯨ ꯀꯧꯕꯤ ꯑꯃꯒꯤ ꯕꯣꯔ ꯊꯤꯔꯤ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟꯒꯤ ꯏꯅꯤꯡꯊꯧ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯃꯍꯥꯛꯀ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯨ ꯍꯥꯏꯗꯨꯅ ꯅꯅꯥꯏ ꯑꯩꯍꯥꯛ ꯏꯅꯤꯡꯊꯧꯒꯤ ꯅꯅꯥꯛꯇ ꯂꯥꯛꯆꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯝꯐꯝꯂꯥꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯨꯡꯂꯤꯕ ꯑꯁꯦ ꯌꯥꯝꯅ ꯐꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯕꯣꯔ ꯈꯟꯕ ꯑꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ" ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤꯒ ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟꯒꯤ ꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯕꯗꯣ ꯍꯥꯟꯅ ꯄꯤꯕꯤꯔꯛꯈꯤꯅꯨ꯫ ꯑꯩ ꯏꯅꯤꯡꯊꯧꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯟꯅ ꯈꯪꯍꯟꯖꯈꯤꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯍꯥ,
ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯍꯥꯏꯌꯨ ꯅꯨꯄꯥ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯣꯡꯃ ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟꯒꯤ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯕ ꯇꯦꯅꯋꯥ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯂꯣꯏ ꯑꯗꯨꯗꯤ ꯃꯐꯝ ꯈꯪꯗ ꯑꯗꯨꯃꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟꯒꯤ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯁꯤꯟꯅꯔꯝꯂꯤꯕ ꯇꯦꯅꯋꯥ ꯑꯗꯨꯁꯨ ꯄꯥꯏꯔꯒ ꯆꯠꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤ ꯍꯥꯏꯕ? ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯂꯔꯣꯏꯗꯧꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤꯗꯃꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯕ ꯂꯥꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯎꯔꯛꯂꯕꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛꯇꯤ ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯒ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯣ ꯂꯥꯜꯂꯤ꯫ ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯂꯔꯣꯏꯗꯧꯕꯅꯤ꯫ ꯃꯍꯥꯛꯀ ꯃꯇꯧ ꯀꯔꯝꯅ ꯅꯪꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯨ ꯃꯄꯥꯒꯤ ꯋꯥꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯅꯕ ꯑꯉꯥꯡꯕ ꯇꯦꯅꯋꯥ ꯑꯗꯣ ꯊꯤꯕ ꯇꯥꯕꯅꯤ ꯍꯥꯏꯅ ꯊꯣꯏꯅꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯥ ꯁꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯃꯇꯧ ꯀꯝꯗꯧꯅ ꯌꯥꯝꯈ꯭ꯔꯕ ꯎꯆꯦꯛ ꯃꯔꯛꯇꯒꯤ ꯑꯉꯥꯡꯕ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯊꯤꯒꯗꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯋꯥꯗꯣ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯩꯗ ꯊꯣꯏꯅꯨꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯗ ꯑꯁꯨꯝꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ, ꯎꯆꯦꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯐꯥꯔꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯔꯛꯀꯗꯧꯕꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯅ ꯎꯆꯦꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯐꯥꯔꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯎꯆꯦꯛꯁꯤꯡ ꯑꯗꯨꯕꯨ ꯊꯝꯅꯕ ꯑꯆꯧꯕ ꯄꯣꯟ ꯑꯃ ꯁꯥꯔꯝꯃꯤ꯫ ꯄꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯐꯥꯔꯛꯂꯤꯕ ꯎꯆꯦꯛ ꯈꯨꯗꯤꯡꯃꯛ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯟ ꯑꯗꯨꯗ ꯐꯥꯖꯤꯜꯂꯒ ꯊꯝꯂꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯈꯣꯡꯕ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯒꯤ ꯃꯅꯥꯏꯅꯨꯕꯤ ꯄꯦꯅꯨꯂꯩꯃꯅ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯄꯦꯅꯨꯂꯩꯃꯅ ꯄꯣꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ? ꯅꯈꯣꯏꯒꯤ ꯑꯋꯥꯕ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯅꯈꯣꯏ ꯋꯥꯒꯅꯨ꯫ ꯑꯩꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯐꯝꯗ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯅꯕ ꯁꯣꯏꯗꯅ ꯍꯥꯏꯖꯒꯅꯤ ꯍꯥꯏꯔꯝꯂꯒ ꯄꯦꯅꯨꯂꯩꯃꯗꯣ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯨꯔꯨꯝꯗꯨꯅ ꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯃꯖꯥꯏꯕꯦꯝꯃ, ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯎꯆꯦꯛꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯄꯦꯅꯨꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯑꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯦꯅꯨꯂꯩꯃ, ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪꯅ ꯌꯦꯠꯂꯛꯀꯗꯧꯕ ꯅꯠꯇꯦ ꯍꯥꯏꯅ ꯁꯥꯎꯅ ꯉꯥꯡꯂꯝꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯋꯥꯍꯩꯗꯨꯗ ꯄꯦꯅꯨꯂꯩꯃꯅ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯕꯣ? ꯃꯥꯒꯤ ꯃꯤꯅꯣꯛꯅ ꯃꯤ ꯀꯌꯥꯕꯨ ꯁꯨꯝꯍꯠꯄ ꯉꯝꯂꯤꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒꯤ ꯄꯨꯛꯆꯦꯜꯕꯨ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯥ? ꯍꯣꯏ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯒꯦ, ꯃꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯈꯜꯂꯗꯨꯅ ꯄꯦꯅꯨꯂꯩꯃꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯣꯏꯅꯨꯒꯤ ꯃꯈꯣꯡꯗ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯖꯩ, ꯃꯖꯥꯏꯕꯦꯝꯃ, ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯐꯥꯖꯤꯜꯂꯒ ꯊꯝꯂꯒ ꯃꯈꯣꯏꯅ ꯋꯥꯔꯒ ꯃꯖꯥꯏꯕꯦꯝꯃꯅ ꯀꯝꯗꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯊꯣꯏꯅꯨꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯤꯠꯇꯨ ꯄꯩꯅ ꯄꯦꯅꯨꯂꯩꯃꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪ ꯎꯆꯦꯛꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯄꯦꯅꯨꯂꯩꯃꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ, ꯍꯣꯏ ꯃꯖꯥꯏꯕꯦꯝꯃ, ꯑꯩ ꯎꯆꯦꯛꯁꯤꯡ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯅꯨꯗꯨ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯑꯁꯤꯁꯨ ꯎꯆꯦꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯟ ꯃꯅꯨꯡ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯨ꯫ ꯑꯗꯨꯒ ꯎꯆꯦꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯉꯥꯡꯕ ꯇꯦꯅꯋꯥ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯅ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯍꯥꯏꯅ ꯊꯣꯏꯅꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯄꯦꯅꯨꯂꯩꯃꯕꯨ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯄꯦꯅꯨꯂꯩꯃ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯦꯅꯨꯂꯩꯃꯅ ꯄꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯈꯣꯟꯖꯦꯜ ꯑꯃꯅ ꯄꯦꯅꯨꯂꯩꯃꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ꯫
ꯄꯦꯅꯨꯂꯩꯃ, ꯍꯧꯒꯠꯂꯣ꯫ ꯄꯦꯅꯨꯂꯩꯃꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯇꯦꯅꯋꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯦꯅꯨꯂꯩꯃꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯉꯥꯡꯕ ꯇꯦꯅꯋꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯁꯥꯗ ꯄꯨꯜꯂꯒ ꯊꯝꯂꯤꯕ ꯑꯁꯦ ꯃꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯏ, ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯇꯦꯅꯋꯥ ꯑꯗꯨꯅ ꯄꯦꯅꯨꯂꯩꯃꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯦꯅꯨꯂꯩꯃꯁꯨ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯕꯤꯔꯦ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ? ꯍꯣꯏ, ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ꯫ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ? ꯍꯣꯏ, ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯇꯨꯅ ꯅꯅꯤꯡꯇꯝꯅ ꯄꯥꯏꯖꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯂꯛ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨ ꯑꯗꯣ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯉꯥꯡꯕ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯄꯦꯅꯨꯂꯩꯃꯅ ꯑꯉꯥꯡꯕ ꯇꯦꯅꯋꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯄꯦꯅꯨꯂꯩꯃꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯊꯤꯔꯛꯂꯤꯕ ꯑꯉꯥꯡꯕ ꯇꯦꯅꯋꯥ ꯑꯁꯤꯗꯤ ꯄꯦꯅꯨꯂꯩꯃꯅ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯦꯅ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯅ ꯆꯪꯂꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯄꯦꯅꯨꯂꯩꯃꯅ ꯑꯉꯥꯡꯕ ꯇꯦꯅꯋꯥ ꯑꯗꯣ ꯊꯥꯗꯣꯛꯈꯤꯕꯅ ꯍꯥꯜꯂꯦ꯫ ꯄꯦꯅꯨꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯣꯏꯅꯨꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯍꯦ ꯄꯦꯅꯨꯂꯩꯃ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯏꯈ꯭ꯔꯤꯕ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯀꯧꯍꯧꯏ, ꯍꯦ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯇꯦꯅꯋꯥ, ꯅꯍꯥꯛ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯇꯦꯅꯋꯥ ꯑꯗꯣ ꯑꯗꯨꯝ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯅꯨꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯅꯪꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ, ꯑꯩꯒꯤ ꯎꯆꯦꯛꯄꯨ ꯅꯪꯅ ꯊꯥꯗꯣꯛꯄꯒꯤ ꯅꯪꯕꯨꯁꯨ ꯍꯥꯠꯄ ꯇꯥꯕꯅꯤ ꯍꯥꯏꯅ ꯊꯣꯏꯅꯨꯅ ꯄꯦꯅꯨꯂꯩꯃꯗ ꯆꯩꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯦꯅꯨꯂꯩꯃꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯃꯆꯥꯏꯕꯦꯝꯃ, ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯤꯡꯕ ꯁꯤꯕ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯎꯆꯦꯛ ꯑꯁꯤꯅ ꯃꯅꯤꯡꯇꯝꯅ ꯄꯥꯏꯈꯤꯕ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕꯅꯤ꯫ ꯊꯣꯏꯅꯨꯗꯨ ꯌꯥꯝ ꯁꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯅꯍꯥꯛꯅ ꯇꯦꯅꯋꯥ ꯑꯁꯤ ꯊꯥꯗꯣꯛꯈꯤꯕꯒꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯒ ꯇꯧꯔꯒ ꯄꯦꯅꯨꯂꯩꯃꯗꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜ ꯑꯃꯗ ꯄꯨꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯄꯦꯅꯨꯂꯩꯃꯕꯨ ꯏꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯦꯅꯨꯂꯩꯃꯅ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠꯅ ꯄꯦꯅꯨꯂꯩꯃꯕꯨ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯦꯅꯨꯂꯩꯃꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯄꯦꯅꯨꯂꯩꯃꯅ ꯁꯨꯝꯅ ꯍꯪꯂꯛꯏ, ꯑꯩꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯑꯩꯍꯥꯛꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯦꯅꯨꯂꯩꯃꯅ ꯍꯔꯥꯎꯅ, ꯍꯥ, ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯅꯍꯥꯛꯄꯨ ꯎꯔꯕꯗꯤ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯅꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯔꯥꯎꯖꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯊꯣꯏꯅꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯏꯅꯨꯅ ꯍꯔꯥꯎꯅ ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯀꯧꯖꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩ ꯅꯍꯥꯛꯄꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯖꯔꯝꯂꯤꯕꯅꯤ ꯍꯥꯏꯅ ꯊꯣꯏꯅꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ, ꯅꯁꯥ ꯈꯛꯇꯒꯤ ꯈꯟꯕꯤ, ꯎꯆꯦꯛꯁꯤꯡ ꯑꯗꯨꯕꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯑꯣꯠꯄꯤꯕ, ꯑꯩꯅ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗꯣꯛꯀꯦ ꯈꯜꯂꯗꯨꯅ ꯑꯉꯥꯡꯕ ꯇꯦꯅꯋꯥ ꯑꯗꯣ ꯑꯩꯅ ꯑꯣꯟꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯣꯏꯅꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯁꯤꯔꯝꯕ ꯂꯩ ꯄꯔꯦꯡ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯂꯩ ꯄꯔꯦꯡ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯄꯦꯅꯨꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯅꯨꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯕꯗ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕ ꯑꯗꯨꯕꯣ? ꯑꯩꯍꯥꯛꯅꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯃꯤꯁꯛꯇꯨ ꯑꯣꯟꯅꯔꯦ ꯍꯥꯏꯗꯨꯅ ꯀꯧꯖꯍꯧꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯣꯏꯅꯨꯒꯤ ꯋꯥ ꯑꯗꯨ ꯊꯧꯁꯥꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨ ꯂꯩ ꯄꯔꯦꯡ ꯑꯗꯨꯕꯨ ꯄꯦꯅꯨꯂꯩꯃꯗ ꯍꯨꯛꯄꯤꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯊꯤꯅꯕ ꯑꯉꯥꯡꯕ ꯇꯦꯅꯋꯥꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯄꯦꯅꯨꯂꯩꯃ, ꯅꯍꯥꯛꯇꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯕꯤ, ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕꯤꯅꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨ, ꯃꯍꯥꯛꯇꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝ ꯈꯛꯇ ꯐꯖꯕꯤ, ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛꯇ ꯈꯟꯕꯤ, ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯅꯨꯂꯩꯃꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯦꯅꯨꯂꯩꯃ, ꯆꯠꯂꯁꯤ,
ꯃꯄꯥꯟꯊꯣꯡꯗ ꯊꯣꯏꯅꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯇꯤ ꯁꯨꯞꯅꯇꯪꯒꯤ ꯃꯃꯤꯡ ꯈꯛꯇꯒꯤꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯊꯃꯣꯏꯅꯨꯡꯗ ꯃꯍꯥꯔꯥꯅꯤꯒꯤ ꯃꯒꯨꯟ ꯆꯦꯟꯕꯤꯅꯤ꯫ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯅꯍꯥꯛꯄꯨ ꯄꯨꯔꯒ ꯉꯁꯤꯗꯒꯤ ꯆꯨꯝꯊꯥꯡ-ꯂꯝꯂꯦꯟ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯅꯨꯂꯩꯃꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯦꯅꯨꯂꯩꯃꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯅꯤꯡꯊꯧ, ꯐꯥꯖꯤꯟꯗꯨꯅ ꯊꯝꯍꯧꯔꯤꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯀꯝꯗꯧꯕ?" ꯄꯦꯅꯨꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯎꯆꯦꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ, ꯃꯈꯣꯏ ꯃꯅꯤꯡꯇꯝꯅ ꯂꯣꯏꯅ ꯄꯥꯏꯈ꯭ꯔꯕꯅꯤ, ꯅꯪꯅ ꯃꯗꯨꯒꯤꯗꯃꯛ ꯋꯥꯔꯨꯔꯅꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯦꯅꯨꯂꯩꯃꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯅꯨꯗꯨ ꯆꯥꯛꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ ꯊꯣꯏꯅꯨ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ, ꯅꯍꯥꯛꯅ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛꯇꯪ ꯂꯩꯔꯝꯂꯕꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯍꯥꯛꯁꯨ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯣꯀꯣ" ꯍꯥꯏꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯊꯣꯏꯅꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫